ꯄꯥꯎꯆꯦꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯁꯣꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯗꯒꯤ ꯂꯧ ꯎꯈꯤꯕꯅꯤ ꯂꯧꯃꯤꯁꯤꯡ꯫ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛꯅꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ꯫ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯨꯝꯖꯥ ꯁꯣꯛ 2024ꯗ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯂꯝꯁꯤꯡꯗ ꯂꯧ ꯎꯁꯤꯜꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯆꯥꯎꯔꯥꯛꯅ ꯂꯧ ꯄꯔꯤ 100 ꯍꯦꯟꯕ ꯂꯧꯐꯝꯁꯤꯡꯗ ꯐꯧ ꯄꯥꯟꯕ ꯍꯧꯔꯛꯂꯕ ꯄꯥꯝꯕꯤꯁꯤꯡ ꯌꯥꯝꯂꯕ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯕꯤꯔꯝꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯅꯤꯉꯣꯝꯕꯝꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯔ ꯄꯤ ꯂꯣꯀꯥꯅꯥꯊꯀ ꯎꯅꯔꯨꯕꯗ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯝꯂꯕ ꯂꯧꯐꯝꯁꯤꯡꯗ ꯂꯧ ꯎꯈꯤꯕ ꯅꯤꯉꯣꯝꯕꯝꯒꯤ ꯂꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯧꯃꯤꯁꯤꯡꯅꯁꯨ ꯈꯪꯉꯤ꯫ ꯂꯧꯁꯤꯟꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡꯗ ꯂꯧ ꯎꯔꯕꯁꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯖꯩ꯫ ꯂꯧ ꯎꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯂꯧ ꯎꯕꯤꯒꯅꯨ ꯍꯥꯏꯅ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯈꯪꯍꯟꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯄꯦꯟꯖꯗ꯭ꯔꯤꯕꯗꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯁꯥꯠꯄ ꯑꯃꯗꯤ ꯐꯧ ꯄꯥꯟꯕ ꯌꯥꯎꯅꯔꯛꯄꯅ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕ ꯇꯥꯕꯤꯗꯨꯅ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯗꯠꯄꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯆꯍꯤ 11 ꯍꯦꯟꯅ ꯑꯁꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯆꯍꯤ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥ ꯂꯩꯆꯠ ꯂꯥꯛꯁꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤꯕꯗꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡꯅ ꯏꯌꯥꯔꯄꯣꯔꯠ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯊꯕꯛꯁꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯨꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯧ ꯈꯔ ꯂꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯈꯟꯅ ꯂꯧ ꯎꯅꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 11 ꯑꯁꯤ ꯃꯐꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯧ ꯎꯅꯈꯤꯕ ꯂꯩꯇꯦ꯫ ꯍꯟꯗꯛ ꯆꯍꯤ ꯈꯛ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯕ ꯍꯦꯟꯖꯤꯟꯅꯔꯛꯄꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯧ ꯎꯅꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯧꯃꯤꯁꯤꯡꯅ ꯑꯣꯊꯣꯔꯤꯇꯤꯗ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤꯕꯗꯤ ꯌꯥꯝꯅ ꯐꯖꯅ ꯂꯧ ꯁꯥꯠꯂꯕ ꯃꯇꯝꯗ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯗꯠꯂꯒ ꯃꯥꯡꯍꯟꯕꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯔꯕꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯧ ꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯔꯝꯕꯗ ꯋꯥꯔꯧꯕ ꯑꯃꯗꯤ ꯎꯪꯈꯠꯅꯕꯒꯤ ꯐꯤꯚꯝ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯧ ꯎꯔꯛꯇꯅ ꯂꯩꯔꯛꯄꯗꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕꯤꯁꯤꯡ ꯁꯣꯛꯅ ꯍꯧꯔꯝꯕ ꯃꯔꯝꯅ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯀꯌꯥ ꯆꯪꯈꯤ꯫ ꯍꯧꯖꯤꯛ ꯂꯧ ꯁꯥꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯐꯥꯎꯕꯗ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 50,000ꯒꯤ ꯃꯊꯛꯇ ꯆꯪꯈ꯭ꯔꯦ꯫ ꯂꯧꯃꯤ ꯈꯔꯗꯤ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯂꯧ ꯎꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯁꯦꯜ ꯆꯪꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯁꯤꯜꯂꯒ ꯋꯥꯅ ꯂꯧ ꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯐꯝꯁꯤꯡ ꯇ꯭ꯔꯦꯛꯇꯔꯅ ꯈꯣꯏꯗꯠꯂꯒ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯛꯄ ꯎꯕꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯕꯗꯒꯤ ꯋꯥꯟꯊꯔꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯂꯩꯕꯤ ꯅꯨꯄꯤ ꯌꯥꯎꯔꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯪꯀꯣꯜ, ꯔꯣꯇꯥꯚꯦꯇꯔ ꯑꯃꯗꯤ ꯎꯀꯥꯏ ꯐꯥꯎꯕ ꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯈꯣꯏꯗꯠꯈ꯭ꯔꯕꯅꯤꯅ ꯂꯧ ꯂꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯈꯟꯕꯤꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯧ ꯎꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯟꯖꯤꯟꯕꯤꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯧꯃꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯊꯤꯡꯕ ꯂꯩꯅ ꯂꯩꯅ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯎꯁꯤꯟꯈꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯑꯗꯨꯕꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯣꯏꯕꯅ ꯈꯔ ꯈꯖꯤꯛ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯏꯆꯝ ꯆꯝꯅ ꯐꯧ ꯈꯔ ꯂꯣꯛꯆꯅꯕ ꯂꯧ ꯎꯅꯈꯤꯕꯅꯤ꯫ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯧꯐꯝꯁꯤꯡꯗ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯂꯥꯛꯇꯨꯅ ꯂꯧ ꯎꯔꯤꯕ ꯂꯧꯐꯝꯁꯤꯡ ꯃꯥꯡꯍꯟꯕꯤꯔꯝꯕꯅ ꯍꯦꯟꯅ ꯐꯩ꯫ ꯍꯧꯖꯤꯛꯇꯤ ꯂꯧ ꯁꯥꯠꯄ ꯑꯃꯗꯤ ꯐꯧ ꯄꯥꯟꯕ ꯍꯧꯅꯔꯛꯄ ꯂꯧꯐꯝꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯊꯥ ꯑꯃꯇ ꯉꯥꯏꯕꯤꯗꯨꯅ ꯂꯧ ꯂꯣꯛꯍꯟꯕꯤꯔꯝꯂꯕꯗꯤ ꯂꯧꯃꯤꯁꯤꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯊꯥ ꯑꯃ ꯑꯅꯤꯗ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯗ ꯖꯥꯕꯤꯗꯅ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯑꯣꯡꯗ ꯑꯇꯝꯅꯅ ꯐꯧ ꯁꯥꯠꯄ ꯑꯃꯗꯤ ꯄꯥꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯝꯕ ꯑꯁꯤ ꯄꯦꯟꯗꯦ꯫ ꯂꯧ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯁꯨ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯗꯕ ꯅꯠꯇꯦ꯫ ꯂꯧꯐꯝ ꯈꯔꯗꯅ ꯂꯧ ꯄꯥꯝꯕꯤ ꯎꯗꯕ ꯃꯈꯩ ꯈꯣꯏꯗꯠꯂꯝꯕ ꯑꯃꯗꯤ ꯂꯧꯐꯝ ꯈꯔꯗꯅ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯣꯏꯗꯠꯂꯝꯗꯕ ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯤꯝ ꯀꯌꯥ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯂꯧꯃꯤꯁꯤꯡꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤ ꯁ꯭ꯀꯤꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯔꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯑꯣꯜꯂꯒꯅꯤ ꯍꯥꯏꯅ ꯂꯝ ꯂꯧꯁꯤꯟꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯍꯧꯕ ꯎꯗ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯍꯧꯔꯝꯂꯒꯗꯤ ꯂꯧꯃꯤꯁꯤꯡꯅꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯗ ꯂꯧ ꯎꯔꯝꯂꯣꯏ꯫ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯎꯕ ꯆꯪꯈ꯭ꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯈꯔꯗꯪ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯗꯤꯔꯦꯛꯇꯔ ꯄꯤ ꯂꯣꯀꯥꯅꯥꯊꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯧꯃꯤꯁꯤꯡꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯅꯕ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯅ ꯈꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯧ ꯈꯣꯏꯗꯠꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯤꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯁꯤꯡꯅ ꯋꯥꯔꯧꯔꯤꯕ ꯑꯃꯗꯤ ꯁꯥꯎꯔꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯐꯧ ꯄꯥꯝꯕꯤꯁꯤꯡ ꯋꯥꯡꯁꯤꯜꯂꯛꯄ ꯃꯔꯝꯅ ꯎꯆꯦꯛ ꯑꯆꯧꯕ ꯀꯌꯥ ꯂꯧꯐꯝꯁꯤꯡꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯂꯦꯟꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯊꯣꯔꯛꯀꯗꯕ ꯑꯆꯧꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃꯗꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯤꯡꯆꯠ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯉꯥꯏꯐꯗꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯐꯧ ꯁꯥꯠꯄ ꯑꯃꯗꯤ ꯄꯥꯟꯕ ꯍꯧꯔꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡꯕꯨ
mangan takanduna laumisingda awaba tahalage haibagi pandamda tawkiba thabak nate mamangdasu airport authority ki maikadagi laumisingna lau uba haurakpadagi mafam asida lau ubiganu haina kayarakanna haikibasu laikhrabani haike mahakna makha taraduna hai miyamna sahi kyadagi international ki thakti airport sengkot sagatkani haikhrabasu ngasi phawa sem sadre haribasi sengkat sagatpagi thabak oina udrabasu process jamna kanna chathari airport ki mafam kharadadi sengkat sagatpagi thorang paikhalakpa oina anoba rider thamnaba thabak tawba haure maramaduna airport authority miyamna aranba mongdo ubiganu laumi singi awabada saruk yagani airport authority ki maikadagi laumi singda chana thaknaba angamba mateng phangani ainasu mahakna pausi asida phongdorakhe aroibada content sing asigi maroiba pau khara asi pau tumsiri pa manipur local news youtube channel amade Facebook page asidagi yengbiriba punama puthaga chari loinana channel asina tomda kanarabadi subscribe like and share tawba kawbiganu punamapu amuka na thaga chari